ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯅꯤꯡꯊꯧꯖꯝ ꯕꯤꯀꯥꯁ ꯁꯤꯡꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯈꯤꯇꯪ ꯊꯦꯡꯅꯁꯨ ꯍꯥꯞꯆꯔꯦ, ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ, ꯑꯃꯁꯨꯡ ꯊꯥꯕꯤꯔꯛꯏꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯤꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5-6ꯃꯨꯛ ꯍꯥꯏꯊꯔꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯕꯨꯠ ꯁꯥꯟꯅꯕ ꯅꯨꯄꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯨꯝꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ꯫ ꯑꯗꯣ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯏꯃꯨꯡꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝ ꯇꯣꯏꯅ ꯆꯪꯉꯛꯑꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯥꯏꯕꯨꯡ ꯇꯥꯔꯦ꯫ ꯂꯩꯀꯥꯏꯅꯁꯨ ꯌꯥꯝꯅ ꯀꯜꯂꯛꯄ ꯏꯃꯨꯡ ꯑꯣꯏ꯫ ꯕꯨꯠ ꯁꯥꯟꯅꯕ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯗ ꯆꯪꯂꯝꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝ ꯑꯗꯨꯝ ꯇꯧꯏ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯍꯤꯡ ꯑꯃꯗ ꯇꯨꯝꯗꯅ ꯀꯩ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯅ ꯑꯩ ꯇꯨꯝꯗꯅ ꯉꯥꯏꯈꯤ, ꯂꯩꯈꯤ꯫ ꯄꯨꯡꯁꯨ 11:45ꯃꯨꯛ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯛꯁꯪꯗꯣ ꯃꯤ ꯑꯃ ꯊꯕꯛ ꯇꯧꯕꯗꯧꯅ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥꯗꯨꯗ ꯍꯨꯏꯁꯨ ꯀꯟꯅ ꯈꯣꯡꯉꯛꯈꯤ, ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯑꯩꯅ ꯊꯣꯛꯑꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯛꯑꯒ ꯀꯔꯤꯅꯣ ꯈꯪꯅꯤꯡꯗꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯪꯅꯕꯗ ꯁꯝꯕꯜ ꯂꯩ꯫ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯤꯒꯨꯝꯕꯒꯤ ꯃꯑꯣꯡ, ꯃꯤꯒꯤ ꯃꯃꯤ ꯑꯃ ꯎꯈꯤ꯫ ꯃꯈꯨꯠꯇꯁꯨ ꯄꯣꯠ ꯑꯃ ꯄꯥꯏꯔꯒ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯁꯨꯃꯥꯡ ꯑꯗꯨꯋꯥꯏ ꯌꯧꯔꯛꯄꯗ ꯃꯃꯤꯗꯣ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯩ ꯌꯨꯝꯗ ꯍꯥꯊꯨ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ꯫ ꯃꯤꯅꯤꯠ 3ꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗ ꯇꯝꯅ ꯍꯨꯏ ꯑꯃ ꯌꯥꯝ ꯀꯟꯅ ꯈꯣꯡꯉꯤ꯫ ꯃꯤꯅ ꯍꯥꯠꯂꯒꯦ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯨꯏꯅ ꯆꯦꯜꯂꯛꯄꯗꯣ꯫ ꯃꯤꯅ ꯆꯦꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ, ꯑꯗꯨꯒ ꯊꯣꯡꯖꯤꯟꯗꯨꯗ ꯗꯣꯡ ꯂꯥꯎꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏ꯫ ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯃꯤ꯫ ꯑꯩ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯀꯤꯃꯟꯗꯅ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯒ ꯇꯨꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯝꯌꯥꯏꯗꯁꯨ ꯃꯤ ꯑꯃ ꯀꯞꯇꯨꯅ ꯇꯥꯟ ꯊꯥꯔꯒ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯀꯤꯅ ꯁꯨꯝ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯕꯨꯠ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ, ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠ ꯑꯗꯣ ꯃꯆꯥꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯀꯣꯟ ꯐꯦꯡꯕ ꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯃꯌꯥꯗ ꯍꯧꯔꯤꯕ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯁꯝ ꯊꯥꯗꯣꯛꯑꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯦꯅ ꯃꯅꯥꯎꯄꯤꯗꯣ ꯀꯧꯔꯝꯃꯤ, "ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯌꯦꯡꯂꯨꯕꯗ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃ ꯌꯥꯝꯅ ꯀꯤꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯛꯈꯤ꯫ ꯃꯃꯥꯗꯨꯗꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯀꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯨꯠ ꯆꯪꯂꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯣ ꯀꯧꯔꯒ, "ꯕꯦꯝꯊꯣꯏ, ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯏꯃꯨꯡꯗ ꯆꯪꯂꯁꯦ" ꯍꯥꯏꯗꯨꯅ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯦꯝꯊꯣꯏꯅ "ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯉꯁꯤꯗꯤ ꯆꯥꯔꯒꯦ" ꯍꯥꯏꯗꯨꯅ ꯃꯧꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯀꯥꯏꯗꯅ ꯆꯦꯟꯅꯩ, ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯆꯦꯜꯂꯝꯗꯦ꯫ ꯃꯃꯥꯗꯨꯅ ꯕꯦꯝꯊꯣꯏꯕꯨ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯒ ꯀꯔꯤ ꯇꯧꯈꯤꯕꯅꯣꯗꯤ ꯈꯪꯗꯦ, ꯕꯦꯝꯊꯣꯏꯗꯣ ꯂꯦꯛꯊꯔꯛꯏ꯫
ꯑꯗꯨꯗꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗꯨꯗ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟꯅ ꯃꯥꯏꯕꯔꯥ ꯃꯥꯏꯕꯤꯔꯥ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯝꯗꯨꯅ ꯌꯥꯈꯤꯗꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯂꯒ ꯐꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯟꯁꯤꯡꯗꯨꯁꯨ ꯃꯃꯥꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯄꯨꯡ 12 ꯇꯥꯔꯝꯗꯧꯔꯦ꯫ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯊꯪ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯣ ꯑꯩꯒꯤ ꯈꯥ ꯃꯄꯥꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯐꯣꯟꯗ ꯏꯁꯩ ꯊꯥꯔꯒ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯂꯐꯨꯗꯨꯗ ꯊꯥꯡꯅ ꯌꯥꯟꯕꯒꯨꯝꯅ ꯆꯣꯞ ꯂꯥꯎꯅ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯩꯁꯤꯟꯕꯒꯤ ꯃꯑꯣꯡꯒꯨꯝꯕꯁꯨ ꯑꯃꯨꯛ ꯇꯧꯏ꯫ ꯑꯩꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯗꯨ ꯇꯥꯔꯒ ꯀꯤꯕꯅ ꯏꯃꯥ ꯐꯥꯎꯕ ꯀꯧꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯄꯣꯠ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯅ ꯈꯜꯂꯤ, ꯃꯁꯤꯗꯤ ꯑꯩ ꯇꯨꯝꯕ ꯉꯝꯂꯔꯣꯏ, ꯍꯦꯗꯐꯣꯟ ꯅꯥꯀꯣꯡꯗ ꯍꯥꯞꯂꯒ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯗꯐꯣꯟ ꯅꯥꯀꯣꯡꯗ ꯍꯥꯞꯂꯒ ꯏꯁꯩ ꯍꯧꯅ ꯊꯥꯔꯒ ꯇꯨꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯈꯪꯍꯧꯗꯅ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯗꯨꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯤ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯑꯁꯨꯝꯅ "ꯂꯥꯎ, ꯅꯪ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯆꯪꯕꯗꯤ ꯉꯝꯗꯗꯨꯅ ꯊꯣꯛꯂꯛꯅꯈꯤ꯫ ꯑꯗꯨꯅ ꯕꯦꯝꯊꯣꯏꯗꯣ ꯃꯃꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯈꯣꯏꯅ ꯐꯥꯔꯤꯕꯗꯨ ꯅꯥꯟꯊꯣꯛꯑꯒ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯕꯦꯝꯊꯣꯏꯅ ꯂꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯈꯣꯏ ꯌꯨꯝꯁꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯀꯧꯔꯨꯕ ꯃꯥꯜꯂꯦ꯫ ꯃꯥꯏꯕ ꯑꯃ ꯆꯪꯂꯛꯏ꯫ ꯃꯥꯏꯕ ꯆꯪꯂꯛꯄꯗꯨꯗ ꯕꯦꯝꯊꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯅ ꯃꯥꯏꯕꯗꯨꯗ ꯃꯈꯧꯔꯤ ꯃꯦꯠꯀꯗꯒꯤ ꯃꯈꯨꯠꯇꯣ ꯇꯤꯡꯊꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯄꯥꯏꯔꯛꯄ ꯇꯥꯏꯔꯟ ꯄꯨꯡꯐꯥꯏꯗꯣ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯕꯦꯝꯊꯣꯏꯗ ꯀꯟꯁꯤꯜꯂꯤ꯫ ꯕꯦꯝꯊꯣꯏꯗꯣ ꯆꯦꯜꯂꯝꯕꯗꯒꯤ ꯈꯨ ꯀꯨꯟꯊꯔꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯨꯞꯊꯔꯒ ꯂꯩꯈꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯁꯣꯟꯗꯨꯅ ꯕꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯃꯅꯥꯛ ꯌꯧꯔꯛꯄꯒ ꯕꯦꯝꯊꯣꯏꯗꯣ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯄꯗ ꯃꯃꯤꯠꯇꯨꯁꯨ ꯗꯥꯄꯨ ꯃꯆꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯏ꯫ ꯃꯃꯥꯏꯗꯨꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ, ꯑꯀꯤꯕꯒꯤ ꯁꯛꯐꯝꯅꯤ꯫ ꯑꯗꯨꯒ ꯕꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ, ꯑꯩꯕꯨ ꯏꯊꯧꯗꯥꯡ ꯄꯤꯌꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯗꯨꯅ "ꯅꯨꯄꯥ 4-5 ꯆꯪꯂꯛꯎ, ꯕꯦꯝꯊꯣꯏꯁꯦ ꯐꯥꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯣ ꯀꯤꯅ ꯕꯦꯝꯊꯣꯏꯒꯤ ꯃꯁꯥ ꯊꯦꯡꯒꯦ ꯇꯧꯕꯒ ꯕꯦꯝꯊꯣꯏꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ" ꯃꯥꯏꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯅ "ꯑꯉꯥꯡ ꯁꯥ, ꯅꯨꯄꯤꯗꯣ ꯐꯥꯔꯣ" ꯍꯥꯏꯔꯛꯄꯒ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯕꯦꯝꯊꯣꯏꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯏꯕꯒ ꯃꯃꯥꯒꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯃꯥꯜꯂꯦ꯫ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯊꯣꯛꯎ ꯌꯥꯗ꯭ꯔꯦ, ꯊꯋꯥꯏꯁꯤꯗ ꯀꯔꯤ ꯁꯣꯏꯈ꯭ꯔꯒꯦ ꯁꯥꯟꯅꯕꯗ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯥꯗꯨꯁꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯕꯦꯝꯊꯣꯏ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯈꯤ꯫ ꯕꯦꯝꯊꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯆꯠꯄꯒꯨꯝ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯝꯈꯤꯕꯗꯣ꯫ ꯃꯇꯧꯗꯨꯗ ꯀꯤꯗꯨꯅ ꯕꯦꯝꯊꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯥꯏꯕꯗꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕꯒ ꯃꯃꯥꯒꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯂꯝ ꯈꯔ ꯂꯥꯞꯄ ꯃꯥꯜꯂꯦ, ꯂꯦꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯕꯦꯝꯊꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝ ꯁꯣꯜꯂꯤ꯫ ꯊꯋꯥꯏ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯏꯕ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯁꯨ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯥꯏꯕ ꯀꯌꯥꯅ ꯆꯪꯕ ꯉꯝꯗꯕ, ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯁꯨ ꯄꯥꯎꯗꯤ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅ ꯅꯨꯃꯤꯠꯇꯣ ꯂꯩꯔꯛ ꯂꯝꯖꯥꯎ ꯃꯈꯣꯏꯒꯤ ꯀꯨꯟꯗꯣꯡ ꯃꯄꯥꯗ ꯃꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗꯦ꯫ ꯄꯨꯡ 8:15 ꯑꯗꯨꯋꯥꯏꯅꯤ꯫ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯙꯨꯞ ꯀꯦꯟꯗꯜ ꯆꯨꯈꯠꯀꯦ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯄꯥꯛꯅ ꯆꯥꯛꯎ ꯌꯥꯔꯝꯗꯦ꯫
ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯃꯃꯥꯒ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯂꯐꯨ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯐꯨ ꯃꯈꯣꯡꯗ ꯃꯤꯒꯤ ꯃꯑꯣꯡꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯃꯃꯥ ꯃꯆꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯔꯛꯈꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯇꯝꯅꯕ ꯍꯥꯏꯕꯗꯨꯅꯤ ꯁꯞꯇ꯭ꯔ ꯃꯌꯥꯝ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯍꯨꯏꯁꯨ ꯀꯞꯄꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯑꯃꯁꯨꯡ ꯕꯦꯝꯊꯣꯏꯒꯤ ꯃꯃꯥꯅ ꯃꯆꯥꯁꯤꯡꯕꯨ ꯂꯣꯏꯅ ꯉꯟꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯅ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯀꯟꯅ ꯍꯧꯔꯛꯏ꯫ ꯕꯦꯝꯊꯣꯏ ꯃꯁꯥ ꯉꯪꯗꯨꯅ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈꯤꯕꯅ ꯕꯦꯝꯊꯣꯏ ꯅꯥꯟꯊꯣꯛꯄꯃꯛꯇꯤ ꯉꯝꯗꯦ꯫ ꯃꯥꯏꯕꯗꯨꯅ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯕꯦꯝꯊꯣꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ"꯫ ꯊꯋꯥꯏ ꯑꯗꯨꯅ "ꯕꯦꯝꯊꯣꯏꯁꯦ ꯄꯨꯈ꯭ꯔꯒꯦ, ꯑꯩ ꯃꯥ ꯌꯥꯝꯅ ꯄꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ "ꯑꯗꯨꯗꯤ ꯌꯥꯔꯣꯏ, ꯑꯃ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯇꯩꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯏꯁꯤꯡ ꯂꯨꯞꯂꯒ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯜꯂꯤ꯫ ꯑꯔꯣꯏꯕꯗꯗꯤ "ꯌꯦꯟ ꯑꯉꯥꯡꯕꯤ ꯂꯥꯕ ꯑꯃ ꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯅ ꯕꯦꯝꯊꯣꯏꯗ ꯇꯩꯔꯦꯟ ꯄꯨꯡꯐꯥꯏ ꯏꯁꯤꯡ ꯂꯨꯞꯂꯒ ꯑꯃꯨꯛ ꯀꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯂꯥꯏꯔꯣꯟ ꯈꯔꯁꯨ ꯁꯣꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯊꯋꯥꯏꯗꯣ ꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯕꯦꯝꯊꯣꯏꯗꯣ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯌꯦꯟꯗꯣ ꯃꯥꯏꯕꯅ ꯄꯥꯏꯔꯒ ꯂꯐꯨ ꯃꯔꯛꯇꯨꯗ ꯂꯪꯁꯤꯟꯕ ꯃꯇꯝꯗ ꯌꯦꯟꯗꯣ ꯑꯃꯨꯛꯇꯪ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯐꯨ ꯃꯅꯥꯁꯤꯡꯗꯣ ꯀꯟꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯏꯕꯗꯨꯁꯨ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯗꯨꯁꯨ ꯃꯆꯥꯕꯨ ꯁꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯕꯦꯝꯊꯣꯏꯗꯣ ꯐꯔꯦ, ꯃꯁꯥꯗꯨꯗꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯗꯣ ꯃꯥꯏꯕꯗ ꯗꯈꯤꯅꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯒ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯥꯏꯕꯗꯨꯅ, "ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯂꯣꯏꯅ ꯁꯤꯔꯝꯂꯤ꯫ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯣ, ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯍꯩꯗꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯣ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯃ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯊꯣꯏꯕꯗꯣ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯒꯤ ꯁ꯭ꯋꯤꯁꯇꯤ ꯄꯨꯖꯥ ꯑꯃ ꯆꯠꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯡꯁꯨ 10:30 ꯈꯔ ꯍꯦꯜꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯥꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯤꯗꯧꯅ ꯇꯧꯕ ꯑꯃ, ꯌꯨꯝꯗꯣ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯂꯒ ꯖꯒꯣꯏ ꯁꯥꯔꯤꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯊꯣꯏꯕꯗꯣ ꯃꯝꯅꯒ ꯃꯝꯕꯗꯨꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ ꯁꯨꯝ ꯆꯪꯂꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯎꯈꯤꯕꯗꯨꯁꯨ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯆꯨꯊꯦꯛꯇ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ, ꯎꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯒ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯩꯝꯇ ꯃꯈꯣꯟ ꯇꯥꯔꯝꯗꯦ꯫ ꯊꯣꯏꯕꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯩꯝꯇ ꯇꯧꯈꯤꯗ꯭ꯔꯒ ꯉꯁꯤ ꯎꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗꯅꯤ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯌꯦꯅꯈꯥꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯆꯥꯛꯁꯪꯗꯣ ꯄꯣꯠ ꯆꯈꯥꯏꯕꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯗꯣ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜ ꯍꯨꯏꯁꯨ ꯃꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯌꯥꯝ ꯈꯣꯡꯏ꯫ ꯊꯣꯏꯕꯗꯣ ꯀꯤꯕꯗꯒꯤ ꯃꯃꯥ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯅꯈꯥꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯊꯣꯏꯕꯗꯣ ꯃꯃꯥ ꯀꯧꯕ ꯂꯦꯞꯄꯒ ꯄꯨꯡ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯄꯨꯡꯁꯨ ꯈꯪꯍꯧꯗꯦ꯫ 12 ꯆꯞ ꯆꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯅꯈꯥꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯁꯨꯝ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯇꯧꯔꯒꯦ? ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯑꯣ" ꯍꯥꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕꯅ ꯈꯨꯝꯃꯤ, "ꯊꯣꯛꯂꯛꯄ ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯀꯤ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯌꯦꯅꯈꯥꯗ ꯅꯄꯥꯒ ꯈꯠꯅꯗꯅ ꯁꯥꯎꯅꯕꯒꯤ ꯐꯝꯂꯤꯌꯦ, ꯅꯪ ꯍꯜꯂꯛꯄꯁꯨ ꯈꯪꯉꯤ" ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯥꯏꯔꯒ ꯀꯤꯔꯝꯕꯗꯣ ꯐꯔꯦ꯫ ꯃꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯤ꯫ ꯃꯈꯨꯠꯇ ꯃꯩꯈꯦꯠ ꯑꯃꯅꯦ ꯂꯦꯝ ꯑꯃꯅꯦ ꯄꯥꯏꯔꯒ ꯂꯦꯝꯗꯣ ꯉꯥꯅ ꯊꯥꯜꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯦꯅꯈꯥꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯖꯥꯠꯂꯥ ꯈꯟꯗꯨꯅ ꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯨꯗꯅꯤ ꯊꯣꯏꯕꯒꯤ ꯃꯁꯥꯗꯣ
ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯆꯪꯂꯛꯄꯅ ꯃꯅꯤꯡ ꯊꯣꯡ ꯌꯧꯕꯒ ꯃꯃꯥ ꯀꯧꯏ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯊꯣꯏꯕꯗꯣ ꯃꯃꯥꯗꯤ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯨꯛ ꯀꯤꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯤꯅ ꯆꯪꯂꯒꯦꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗꯅꯤ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯂꯐꯨꯗꯨꯒ ꯃꯥꯌꯣꯛꯅꯔꯨꯔꯦ ꯃꯇꯝꯗꯨꯗꯅꯤ ꯂꯐꯨ ꯃꯅꯥꯛꯇꯨꯗ ꯅꯨꯄꯤ ꯑꯃ ꯇꯨꯡ ꯑꯣꯜꯂꯒ ꯂꯦꯞꯄꯒ ꯂꯩꯔꯒ ꯃꯆꯤꯟꯗ ꯊꯣꯏꯕ ꯅꯪ ꯂꯐꯨ ꯃꯅꯥꯛꯁꯤꯗ ꯂꯥꯛꯎ ꯍꯥꯏꯔꯛꯏ ꯊꯣꯏꯕꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯒ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯏ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥ ꯂꯦꯡꯕ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯐꯤꯕꯝ ꯀꯥꯏꯔꯕ ꯅꯨꯄꯤꯗꯨꯁꯨ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯊꯣꯏꯕꯗꯨꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯏ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯃꯃꯥ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯕꯗꯣ ꯃꯃꯥꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯕꯗꯨꯗ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯊꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯅ ꯈꯜꯂꯒ ꯃꯃꯥꯅ ꯊꯣꯏꯕꯒꯤ ꯀꯥꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯣꯏꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯁꯨ ꯄꯥꯈꯠꯇꯅ ꯃꯄꯥ ꯍꯧꯗꯣꯛꯂꯒ ꯃꯅꯤꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯕꯗꯣ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯃꯃꯤꯠꯇꯨꯁꯨ ꯂꯥꯎꯊꯣꯛꯂꯒ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯣꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯃꯁꯥ ꯂꯦꯡꯉꯒ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯛꯂꯝꯗꯦ ꯃꯗꯨꯗꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯛꯑꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯃꯗꯤ ꯃꯥꯏꯕ ꯑꯍꯜ ꯑꯃꯗꯤ ꯂꯩ ꯃꯗꯨ ꯀꯧꯔꯨꯅꯕ ꯍꯥꯏꯗꯅ ꯃꯄꯥꯒ ꯃꯌꯥꯝꯕꯒ ꯀꯧꯕ ꯊꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯤꯀꯥꯟꯗꯅꯤ ꯊꯣꯏꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏꯔꯥ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯃꯆꯤꯟꯗ ꯅꯨꯄꯤ ꯍꯥꯏꯗꯅ ꯁꯣꯜꯂꯛꯏ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯁꯨ ꯌꯧꯔꯛꯄꯒ ꯊꯣꯡꯒꯥꯟ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯁꯍꯨꯝ ꯑꯃꯗꯤ ꯐꯪꯉꯤ ꯃꯥꯏꯕꯗꯨꯗꯤ ꯈꯪꯂꯦ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯕꯒꯤ ꯀꯥ ꯆꯪꯂꯛꯏ ꯊꯣꯏꯕꯅ ꯅꯨꯄꯤ ꯁꯣꯟꯕꯗꯣ ꯃꯥꯏꯕꯅ ꯊꯣꯏꯕꯗ ꯍꯪꯉꯤ ꯅꯨꯄꯤꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯑꯁꯨꯝꯅ ꯍꯪꯉꯤ ꯊꯣꯏꯕꯅ ꯅꯨꯄꯤ ꯃꯃꯥꯏ ꯀꯤ ꯍꯥꯏꯅ ꯃꯥꯏꯕꯗꯨꯗ ꯊꯣꯏꯕꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯅꯥꯟꯊꯕꯗ ꯊꯣꯏꯕꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯏꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯦ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤꯅ ꯂꯥꯏꯅ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯔꯝꯗꯦ ꯈꯠꯅꯕ ꯆꯩꯅꯕ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯏꯕꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯆꯨꯊꯦꯛ ꯃꯔꯤꯗ ꯂꯦꯞꯇꯨꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯦ ꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩ ꯁꯦꯝ ꯁꯥꯕꯗꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯗꯤ ꯌꯥꯎꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯐꯤꯅ ꯂꯥꯏꯙꯤ ꯑꯃ ꯁꯥꯔꯦ ꯑꯗꯨꯒ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯃꯃꯥꯗꯣ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯉꯝꯃꯤ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗꯗꯤ ꯕꯦꯝꯊꯣꯏ ꯍꯣꯏꯒꯤ ꯃꯃꯥꯅ ꯁꯥꯟꯅꯕꯅꯤ ꯈꯪꯂꯁꯨ ꯃꯁꯥ ꯐꯨꯗꯣꯛꯂꯒ ꯉꯥꯡꯒꯦ ꯆꯩꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯤ ꯋꯥꯈꯜꯇꯃꯛ ꯑꯣꯏ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯥꯏꯕꯗꯨꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯊꯣꯏꯕꯅ ꯈꯜꯂꯤꯕꯗꯣ ꯃꯥꯏꯕꯗꯨꯅ ꯈꯪꯂꯝꯃꯤ ꯃꯥꯏꯕꯗꯨꯅ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯃꯇꯣꯟ ꯆꯨꯊꯦꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯁꯨ ꯐꯨꯝꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯦ ꯑꯗꯨꯒ ꯃꯤ ꯃꯁꯤꯡ ꯁꯨꯅ ꯖꯟꯇ꯭ꯔ ꯑꯃꯃꯝꯁꯨ ꯁꯤꯍꯜꯂꯦ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯏꯄꯨ ꯈꯪꯉꯤ ꯑꯆꯨꯝꯕꯅꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯗꯣ ꯃꯥꯟꯅꯔꯨꯅꯨ ꯃꯥꯟꯅꯔꯒ ꯅꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯨꯄꯤꯗꯣ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯐꯥꯎꯕ ꯀꯌꯥ ꯁꯝꯅꯕ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯅꯨꯄꯤꯅꯤ ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯈꯪꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯏꯄꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯟꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯏꯄꯨꯒꯤ ꯗꯈꯤꯅꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯒ ꯏꯄꯨ ꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ
ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯋꯥ ꯄꯨꯝꯕ ꯇꯝꯃꯤ꯫ ꯏꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯆꯝꯅ ꯈꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯗꯅ ꯏꯃꯥꯗꯣ ꯑꯩꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯥꯟꯅꯔꯣꯏꯁꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯑꯁꯥꯎꯕꯗꯣ ꯐꯥꯊꯔꯦ꯫ ꯏꯃꯥꯁꯨ ꯃꯈꯣꯏꯔꯣꯝꯗ ꯅꯣꯡꯃꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯈꯪꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯅꯨꯄꯤꯗꯣ ꯅꯥꯗꯅ ꯂꯥꯌꯦꯡꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯀꯔꯤ ꯂꯩꯅꯥꯅꯣ ꯈꯪꯗꯗꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯪꯈꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯁꯥꯗ ꯍꯟꯖꯟꯕ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯊꯣꯛꯄꯗꯨꯅ ꯇꯥꯛꯆꯔꯦ꯫ ꯃꯤ ꯃꯌꯥꯝꯗꯒꯤ ꯑꯃꯗꯤ ꯂꯩꯀꯥꯏꯗꯒꯤꯁꯨ ꯊꯨꯡꯉꯥꯟ ꯇꯥꯔꯒ ꯉꯁꯤꯐꯥꯎ ꯂꯩꯔꯤ꯫ ꯋꯥꯔꯤꯁꯤ ꯏꯕꯤꯔꯛꯄ ꯑꯏꯕꯅ ꯑꯔꯣꯏꯕꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯕꯗꯤ ꯍꯩꯖꯗꯦ, ꯑꯀꯤꯕ ꯊꯧꯗꯣꯛꯇꯤ ꯌꯥꯝꯅ ꯊꯦꯡꯅꯈꯤ, ꯋꯥꯈꯜꯗ ꯅꯤꯡꯁꯤꯡꯕ ꯈꯔꯅꯦ ꯑꯩꯅ ꯏꯖꯔꯤꯁꯦ꯫ ꯋꯥꯔꯤꯁꯤꯅ ꯃꯃꯥꯡꯒꯤꯅꯤ, ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯔꯛꯇ ꯃꯃꯥꯡꯗ ꯇꯥꯈꯤꯕꯗꯣ ꯑꯃꯨꯛ ꯇꯥꯏ꯫ ꯑꯇꯝꯅꯅ ꯑꯩꯈꯣꯏꯗꯗꯤ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯏꯄꯨꯅ ꯇꯧꯕꯤꯔꯝꯕꯗꯨꯅ ꯐꯠꯇꯕ ꯃꯤꯗꯗꯤ ꯁꯤꯡꯅꯔꯨꯅꯨ, ꯃꯈꯣꯏꯗꯤ ꯁꯤꯕ ꯀꯤꯔꯣꯏ, ꯑꯐ ꯐꯠꯇ ꯀꯩꯝꯇ ꯈꯪꯂꯣꯏ, ꯃꯁꯥꯗ ꯄꯥꯟꯗ꯭ꯔꯤꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯏꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ, ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫